ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯦ ꯍꯩꯅꯧ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯧꯔꯤꯕ ꯄꯥꯜꯂꯤꯕ ꯐꯖꯕ ꯍꯩꯅꯧꯈꯩꯁꯦ ꯄꯨꯂꯞ ꯍꯦꯛꯂꯒ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯁꯅꯥ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯄꯨꯟꯅ ꯍꯩꯅꯧ ꯆꯥꯃꯤꯟꯅꯔꯝꯃꯤ ꯔꯥꯅꯤ ꯅꯪꯁꯨ ꯍꯩꯅꯧꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨꯅꯦ ꯑꯩꯅꯗ ꯁꯨꯝ ꯆꯥ ꯂꯩꯒꯦꯅꯦ ꯇꯥꯎꯗꯤ ꯍꯥꯏ ꯆꯥꯕꯅꯤ ꯏꯅꯤꯡꯊꯧꯅ ꯑꯗꯨꯝ ꯆꯥꯏ ꯇꯥꯟꯖꯥꯁꯤꯗ ꯔꯥꯅꯤꯗꯣ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯏꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩ ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯆꯥꯕ ꯍꯩꯅꯧꯒꯤ ꯃꯀꯨꯒ ꯃꯔꯨꯒꯗꯣ ꯔꯥꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯁꯨꯝ ꯏꯟꯁꯤꯜꯂꯛꯏ ꯁꯨꯝ ꯊꯝꯖꯤꯜꯂꯛꯏ ꯇꯥꯟꯖꯥꯁꯤꯗ ꯃꯅꯥꯏ ꯑꯆꯥꯟꯕ ꯏꯅꯤꯡꯊꯧꯒ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯑꯆꯥꯟꯕ ꯌꯦꯡꯉꯨꯅꯦ ꯑꯆꯥꯟꯕ ꯉꯁꯥꯏꯗꯒꯤ ꯅꯃꯥ ꯏꯕꯦꯝꯃꯒ ꯑꯩꯒꯅ ꯍꯩꯅꯧꯁꯦ ꯆꯥꯃꯤꯟꯅꯔꯛꯄꯅꯤ ꯅꯃꯥꯅ ꯆꯥꯔꯤꯕ ꯍꯩꯅꯧ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯏꯅꯤꯡꯊꯧ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯤ ꯃꯔꯨꯇꯁꯨ ꯈꯛꯏ ꯏꯅꯤꯡꯊꯧꯒꯤ ꯃꯔꯨꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔ ꯃꯥꯜꯂꯦꯗ ꯂꯩꯕꯥꯛ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯃꯗ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯕꯗ ꯏꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯑꯃ ꯋꯥꯠꯂꯤꯅ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇꯥꯂꯛ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯗꯣ ꯗꯔꯕꯥꯔ ꯆꯪꯂꯛꯈꯤ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯧꯕ ꯌꯥꯎꯏ ꯍꯥꯏꯌꯣ ꯃꯟꯇ꯭ꯔꯤ ꯅꯪ ꯉꯁꯤ ꯀꯣꯅꯨꯡ ꯊꯦꯡꯅ ꯀꯥꯔꯛꯄꯗꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯔꯩ ꯌꯥꯝꯅ ꯀꯜꯂꯤ ꯃꯥꯒꯤ ꯃꯔꯩ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯅꯤꯡꯊꯧ ꯑꯩ ꯉꯁꯤ ꯈꯖꯤꯛ ꯊꯦꯡꯖꯈ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯔꯩ ꯐꯔꯦꯍꯦ ꯕꯣ ꯑꯗꯨꯗꯤ ꯉꯁꯤ ꯅꯪ ꯑꯉꯥꯡꯗꯣ ꯍꯦꯛ ꯁꯥꯔꯣ ꯑꯩꯅ ꯅꯪ ꯁꯥꯔꯒꯦ ꯃꯄꯥꯗꯨ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯃꯔꯣꯏꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯣꯍꯦ ꯐꯔꯦ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩ ꯍꯧꯖꯔꯒꯦ ꯁꯟ ꯕꯕꯥ ꯁꯟ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯁꯟ ꯑꯃ ꯄꯨꯔꯛꯎ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏꯁꯤꯡꯅ ꯁꯟ ꯑꯃ ꯂꯧꯔꯨꯔꯦ ꯁꯦ ꯏꯆꯥꯒꯤ ꯁꯟꯁꯤꯗ ꯂꯩꯔꯁꯦ ꯁꯪꯒꯣꯝ ꯊꯛꯀꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯁꯟ ꯑꯁꯤꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯏꯆꯥꯗ ꯄꯤꯊꯛꯎꯍꯦ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯃꯅ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯃꯆꯥꯗ ꯁꯪꯒꯣꯝ ꯄꯤꯊꯛꯂꯦ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯨ ꯁꯪꯒꯣꯝꯗꯣ ꯂꯦꯝꯍꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯂꯣꯏꯅ ꯊꯛꯆꯜꯂꯨꯅꯦ ꯏꯆꯥꯗꯤ ꯉꯝꯃꯔꯣꯏ ꯁꯤꯒꯤ ꯁꯪꯒꯣꯝ ꯑꯔꯦꯝꯕꯁꯦ ꯁꯟꯁꯤꯗ ꯍꯥꯞꯆꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯁ ꯅꯪꯒꯤ ꯃꯔꯩꯁꯤꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯩꯈ꯭ꯔꯕ ꯋꯥꯔꯤꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯅꯨꯡꯉꯥꯏꯃꯤꯟꯅꯅꯕ ꯅꯣꯛꯃꯤꯟꯅꯅꯕ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯄꯨꯊꯣꯛꯆꯕꯅꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯊꯣꯛꯆꯕ ꯅꯠꯆꯗꯦ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯑꯗꯣꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯏꯃꯥꯔꯣꯟꯗ ꯁꯦꯝꯖꯕꯅꯤ episode asibu like subscribe amadi share tawba kawbigano mathanggi episode ta amuk thengarasi